ꯃꯁꯤꯒꯤ ꯂꯐꯣꯏ ꯑꯁꯤ ꯂꯨꯄꯥ ꯀꯌꯥ ꯄꯤꯔꯝꯒꯗꯕ ꯃꯥꯜꯂꯤ ꯈꯜꯂꯒ ꯌꯦꯡꯕꯤꯌꯨ ꯃꯗꯨꯗꯤ ꯆꯥꯎꯔꯥꯛꯅ 6.2 ꯃꯤꯂꯤꯌꯟ ꯗꯣꯂꯔ ꯃꯨꯛ ꯄꯤ ꯍꯥꯏꯕꯗꯤ ꯆꯥꯎꯔꯥꯛꯅ ꯀꯔꯣꯔ 500ꯅꯤ ꯃꯁꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯣꯏꯒꯤꯗꯤ ꯄꯤꯁ ꯑꯣꯐ ꯑꯥꯔꯠ ꯍꯥꯏꯕꯗꯤ ꯇꯣꯞ ꯇꯣꯞꯄ ꯂꯥꯏꯌꯦꯛ ꯑꯃꯅꯤ ꯑꯗꯨꯒ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤꯅ ꯐꯟ ꯑꯣꯐ ꯑꯥꯔꯠ ꯍꯥꯏꯕꯗꯤ ꯅꯣꯛꯅꯤꯡꯕ ꯂꯥꯏꯌꯦꯛ ꯑꯃꯅꯤ ꯃꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯑꯥꯔꯠ ꯑꯁꯤ ꯃꯣꯔꯤꯖꯤꯑꯣ ꯀꯦꯇꯂꯤꯟꯅ ꯁꯦꯝꯈꯤ ꯑꯗꯨꯒ ꯀꯦꯇꯂꯤꯟꯅ ꯃꯁꯤꯒꯤ ꯑꯥꯔꯠ ꯑꯁꯤꯒꯤ ꯃꯃꯤꯡ ꯀꯃꯦꯗꯤꯌꯟ ꯍꯥꯏꯅ ꯊꯝꯈꯤ ꯑꯗꯨꯕꯨ ꯑꯗꯣꯝꯅ ꯈꯜꯂꯝꯒꯅꯤ ꯃꯗꯨꯗꯤ ꯑꯄꯪꯕ ꯀꯅꯥꯅ ꯃꯁꯤꯒꯤ ꯑꯥꯔꯠ ꯑꯁꯤ ꯂꯩꯈ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯃꯁꯤꯒꯤ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯖꯁꯇꯤꯟ ꯁꯟ ꯀꯧꯏ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯁꯤ ꯆꯤꯅꯥꯒꯤ ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤꯒꯤ ꯑꯟꯇꯔꯄ꯭ꯔꯤꯅꯔ ꯑꯃꯅꯤ ꯖꯁꯇꯤꯟꯅ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯃꯁꯤꯒꯤ ꯑꯥꯔꯠ ꯑꯁꯤꯗ ꯚꯦꯂꯨ ꯑꯃ ꯎꯏ ꯃꯗꯨꯗꯤ ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤꯗ ꯎꯕ ꯚꯦꯂꯨ ꯑꯗꯨꯃꯥꯏꯅ आर्टिस्ट केटलिन हाइखी मदुदी मसीगी आर्ट असी मतम चुपद फ्रेश ओइना लैगनी हाइना लोइना मसीगी आर्ट असी कमाइना फ्रेश ओइना थमगदगे हाइना इबा पेज 13 गी यूजर मैनुअल अमसु पीखी मदुदा इखी मदुदी मसीगी आर्ट असी फ्रेश ओइना थमनबगी दमक्ता करिगुम्बा लफोय अदु पुमथरकलगसु बाजारदगी अनौबा लफोय अमा लैरगा टेपना नपसिल्लु हाइना अदुमाइना तौरगा मसीगी आर्ट असी मतम पुम्बदा फ्रेश ओइना लैगनी हाइना अदुबु जस्टिन मसीगी 6.2 मिलियन डॉलर पीबा लफोय असी थमनबगीदमक्ता लैखिदे चानबगीदमक्ता लैखि हेक लैबगा महाकना लफोय अदु लौथोकलगा मकु खोकलगा चाखि